ngasi mayam khangminarasi rasi chakragi matangda wakching thagi rasi 2024-25 ke ahanba maktada maitei yekcha mayam khwai pumnamakku aina aigi YouTube channel asida mayambu taramna okchari kanglaicha mayamna aigi YouTube channel asibu like share amasung subscribe tobiduna aibu thauna hapibagi damak mayambu aina hanna thagachari maitai macha kanglaicha mayam khwaigi khajiktang oirabasu mateng khara tawjaba ngamnaba thangjariba khongthang asida mayam su saruk yabibagi damak mayambu aina kanglaicha ama oina hanna thagachari aina thamjaba wahi wata kaya asida soikhiba lankhiba hairoidaba haidokhiba haigadabana haihodabana chingba wahi karal chatkhiba kaya yaurabasu mayamna maitai macha yekcha amani khallaga ngapiyu haina hanna mayamgi bafamda khurumjari adudi ngasi khangminarasi aikoigi rasina aikoida kari hairi kari takli kari haina kadomda sintha piribage haiba kayadu adudi khangminarasi ahanbada mesa rasigi matangda wakching tha asi awa ana kaya mayokno haiba lay lal thum su chatlu aduga miwa misa su taw haiba lay khara cheksinba phagani adomgi napalna maram oiraga adomgi amang ata kaya thokpa yabagi akiba lay aduga yeknabasu masing hengatlu haiba lay cheksinbiyu wa ngangba matamda khara cheksinba phagani minadi tathigani lainadi chanbigani amam athengda thoktabana adomgi yaifaba oigani ko khara sagadauri ana aye khara toigadauri chaba thakpada matam khara cheksinba phagani sagai natai amasung mathak thongba singna changani laichabi pakhang singi oinadi yamna phai nungsi lungongi lambida anauba khangna chanaba masing khara hengatlu haiba lay yumbal lambida khongda ningbagi wakhal leplaba singidi yamna chanaba tha oigani thangja guru haibadi shani grahagi miteng karal khara lay mari ising mari amasung kok khara soi hakchangda phugri phurang thungba yai cheksillu yu thakpa sijinnaba yade yensangdana yensang napi dana mari chatpa chapot chaba yade nongpok mairam maikei chatpa pangde yumdagi thabak ingkhanggi thokpa matamda angauba machugi phi setpa sijinnaba yaiphaba oigani Wangbrel ipabu matam punamakta chetna ningjau thauni jawo yaifagani adongi amuk ani suba rasida brisha rasigi matangda mukhangminarasi wakching tha asi awa nungai yanana chatpa tha oigadauri ningba khudingma thongbada khara wagadauri achawa sangsingnadi chanbigani marup mapang singgi thabak thauram kayada mateng phangba wagadauri namthak longnam kanba miyoi kharana lang thakadauri cheksillu sagai natai singgi mateng phangba yai lam koyu haiba lay thabak su mafam hongnaba yai sagolsel guru haibadi brihaspati grahagi khongchat yamna phai lal thum chawkhatpa piri hotnaba kallabadi lal thum nachakna lepa ngamgani napu matugi lay ahum chingmut ama maira ahum konthong wamada ipok namita thado yaipa tan phangjagani lal tan bada aralba lambi sijinnaba yade amangba lakani laisabi pakhang singgi oinadi yamna phai ipok namita langthai matol taret taipang mapuda kanlu yaipaba oigani ngachik ngakra
porom tharoi chaba yade mayai kaba po chaba thakpa yade I mari khara soi nongpok maikei chatpa pangde nongpok maikei asi yeknaiye amam athengda chattabana yaipaba oigani yumdagi thabak inkhanggi lam lapna chathokpada hangampal machugi phi setpa sijinnaba yamna kanaba oigani sidaba mapu iburo pakhang babu pukning chetna ningjau wo thongni jau yaipaba oigani adongi amuk ahum suba rasida Mithun Rasi gi matangda amuk khangminarasi Watching tha asi yamna afaba chawkhatpa ningba thungba tha oigadauri angam athau achau asang singna chanbiba tha oigani lal thum lepchinba ngamgani yumda lal changani hakchangdi khara nungaifam khangloidauri nakong mari mit mari ising mari khara nungairoi cheksillu chaba thakpada cheksinba phagani hakchangda yot thang tena so'u haiba lei yumdagi chathokpa matamda yot matek ama isada loinaba phagani sana khongnang mana amada isagi ming iraga taipang mapuda kachawo yaipaba oigani ya thauram asi thangja korong numitki ayuk numitna chingkhei hulakpa matamda pangtho'u yaipaba oigani sagai natai singa nungai nadaba ningai sagdanaba leiramba pumba koklani leisabi pakhang singidi yum panba yabagi matamni imung manungda mising hengatlu haiba lei thamthol hapkatlu haiba lei lepak pokpa guru haibadi mangal grahagi mityeng afaba thaujal leigani wakhal lauching tawkhatpa pibiri adubu irai guru haibari sukra grahagi mityeng karal khara leibana sana lupa mangba yabagi akiba lei cheksillu nganu waikhu amasung machi panba nga chaba yade mayai kaba pot sijanadaba yaipaba oigani yumdagi thabakki lam chathokpada napu machugi phi setpa sijanaba kanagani sidaba mapu nongpok ningthau ipabu chetna ningjau thongni jawo yaipaba oigani adongi adodi amuk khangminarasi rasigi mari suba rasigi matangda karkat rasi watching tha asi awa nungai ani yanana chatpa tha oina tawgadauri mathak thongba angam athau singgi thaujal leigani lal thumdi khara chatlu haiba lei lal lapaga chatpaga ani asi changchat amada chatpa tha oina tawgadauri thabak inkhang suba nombagidi yamna phai anauba thabak inkhang suba nombagi khudong chaba yamna lakadauri marup mapang singdagidi khara cheksinbadi phagani miyau chawa miyoi kharagi khujil thaurang kayana maram oiraga imung manungda isau khara langnagadauri lei angauba pareng ama kwa mapum ama pana mapum ama maya ahumga loinana nongpok ningthau ipagi maphamda nomaijing korong numitta kachawo yaiphagania leisabi pakhang singgi oinadi apam nungsi kainaba yabagi akiba khongpham kaya lakpa yai adubu anauba marup mapang khangna chanau haibasu pibiri nungsi nungongi lambida wakhal charangnaba khara leigani cheksillu rahu ketugi midyeng phattaba changi adongi napalna adongi yeknaba masing yamgadauriya waikhu machi panba nga nganu marum chaba yade phatte nongchok maikei chatpa pangde hakchanggi oinadi mit mari ising mari khara nungairoidauri hakchang sajen sanaba ising khara yamna thakpa hakchanggi oina yamna kanaba oigani yumdagi thabak inkhanggi lam chathokpada sangbannaba machugi phi setpa sijinnaba yamna kanagani sidaba mapu laining thau sanamahi ipabu chetna ningjau thongni jau hiri konjawo yaikaba oigani adongi amuk khangminarasi manga suba rasigi matangda singha rasi watching tha asi afaba kanaba nungaiba ningba thungba tha oigani achau wasang singna chanbiba
mayamna sakhang maikhangba ikai khumnaba ama oyu haiba matang asi matang kaya lakani marup mapangsingnchu thabak thauram kayada mateng panggani sagai natai singnadi khara yengchingani kalak mihobana maram oiraga adomgi mangnaba lakpa yabagi akiba lei cheksillo thangga guru haibadi sani grahagi khongchati khara phagatle wakhal lauksing nachak naral chawkhatlu haiba lei leisabi pakhang singi oinadi apam nungsigi lambida khara marei mara thangnaramba kayadu koklani marei mara thangnabagi maramdi migi miwana maram oirambani nomaijing numita nga angauba ahum ayukta mai nongpok olaga turelgi ising achenbada thadu ningba thungnani adongi waikhu tharoi uti chaba yade mayai kaba pot chaba sijinnaba amangba lakani makha maigei chatpa pangde yeknabana khudong chaba laukhigani makha maigei asi yeknaiya yariba makai amam athengda makha maikei chattabana yaifaba oigani adongi yumdagi thabak inkhangi lam chathokpada angauba machugi phi sorarel machugi phi setpa sijinnaba yamna kanagani sidaba mapu koro hanba haibadi surja ipabu pukning chetna ningjau thauni jau yaifaba oigani adongi Kanya rasi gi matangda mu khangminarasi wakching tha asi yamna afaba chawkhatpa ningba thungba tha ama oigadauri angam athau achau asang singna chanbiba tha ama oina tawgadauri lal thum lepsillu haiba lei hakchang gi khara nungaifam khangloidori kok mari mit mari ising mari da asok apan khara lei cheksillu Takhau marichu khara nungaifam khangloidori chaba thakpada cheksinba phagani hakchangda yot thang tena chokpa yai asok apan nangu haiba leiye sana khongnang mana amada isagi ming iraga mai nongpok olaga isingda hadakho sellupa amaga loinana thauram asi ningthaukaba korong numiti ayuk numitna chingkhei hulakpa matamda pangthou yaifaba oigani sagai natai singa nungainadaba ningai sangdanaba leramba pumba koklani leisabi pakhang singidi yum panba yabagi matamni imung manungda isip mising hengatpa yai irai guru haibadi shukra grahagi mityeng afaba thaujal leigani wakhal lauksing chawkhatpa pibiri adubu thangja guru haibadi sani grahagi mityeng khara karal leibana sana lupa mangba yabagi akibasu lei cheksillo nganu yen machi panba nga chaba yade mayai kaba pochu sijinnaba yade yumdagi thabakki lam chathokpada angangba machugi phi napu machugi phi setpa sijinnaba kanagani sidaba mapu nongpok ningthau ipabu chetna ningjau thauni jau yaifaba oigani adongi amuk taret suba rasi tula rasi gi matangda mu khangminarasi wakching tha asi awa ana khara mayok nau haiba lei lal thum chu chatlu haiba lei khara cheksinba phagani adongi napalna maram oiraga yaknaba masing hengatlu haiba lei cheksinbiyu wa ngangba matamda khara cheksinba phagani minadi tathigani lainadi chanbigani amam athengda chathoktabana yaifaba oigani ko khara sagadauri ana ayek khara toigadauri sagai natai amasung mathak thongba singnadi changani leisabi pakhang singi oinadi yamna phai nungsi nungongi lambida anauba khangna chanaba masing khara hengatlu haiba lei yumbal lambida khongda ningbagi wakhal leplaba singidi yamna chanaba tha oigani thabak inkhangi lambidadi chayetnaba khara leigani nong ipok numita
nangna ningjaba taipang mapuda angauba machugi phiral ama kachawo yaifaba oigani phiral mamai chumgani adongi irai guru haibadi shukra grahagi midyeng karal khara lai ising mari i mari khara soi hakchangda phugri phukarang thungba yai cheksillu yu thakpa sijinnaba yade yensangdan napidana mari chatpa pot chaba haimang chaba yade nongpok mairam maikei chatpa pangde yumdagi thabak inkhangi chathokpa matamda asangba machugi phi setpa sijinnaba yaipaba oigani korau ipabu matam pumnamakta chetna ningjau thongni jawo yaipagani ye adongi amuk Nepal suba rasi Bishik rasi gi matang da su khangminarasi kari hairibano haiba kayado Waking tha si awa ana khara mayok nau haiba lay lal thum chu chatlu haiba lay khara cheksinba phagani adongi napalna maram oiraga yaknaba masing hengatlu haiba lay cheksinba phai wa ngangba matamda khara cheksinba phagani Minadi tathigani lainadi tanbigani kok sa khara sagadori ana ayek toigadori sagai natai singna yengsingani sagai natai singa ningai sangdanau haiba lay laisabi pakhang singi oinadi apam nungsi kainaba yabagi akiba lay cheksillu yumbal lambida khongdaba tarabadi tungi punsida akaiba lakwa yabagi akiba lay Thabak inkhangi lambidadi chayetnaba khara laigani ipok numita iudo pakhang-bada yek tareki phiral ama kachawo yaifaba oigani phiral mamai chumlakkani Sagolsel guru haibri Brihaspati grahagi midyeng karal khara lai lal thum chatlu haiba lai hakchang su kaya nungai pham khangloi dori yu thakpa sijinnaba yade Sanga yamna sijinnaba adongi hakchangi damak yamna akaiba lakpa yai yensang na pidana mari chatpa pot chaba haimang chaba mangye chaba yade kaubru maikei da chatpa pangde yumdagi thabak inkhangi lam chathokpa matamda higok machugi phi setpa sijinnaba yaifaba oigani korau ipabu matam punamakta Chetna ningjau thongni jawo yaifagani adongi amuk mapal suba rasi danu rasi gi matangda som khangminarasi Waking tha asi ko khara sagadori cheksillu thabak thauram kayada cheksin yengsinba yaikhaiba thingaiba kaya changduna imung manung mahi khara langaba yai Yarabadi khol ayakpa akanba sijinnadaba na yaifaba oigani chaukhatpa oyu haiba lambidi lakadori anauba marup mapang singi matengna kanaba kaya su phangjau haibadi lay ichil inau singadi khara ningai sangdanaraba yai cheksillo adongi napalna maram oiraga ichil inau mari tatnaba yabagi akiba lay Langthai maton ahum hairam ahum leiram ahum laining thau ipada ipok numit ahum kachawa yaifaba oigani ama mathengda nongpok maikeida chattabana adongi yaifaba oigani karigumba kharada chattaba yadaduna chatpa tarabadi yot thang ama isada loinawa Laisabi pakhang singi oinadi thamoi kaiba maichak mayoknaba yai yumbal lambida ayetpa akaiba laklaba yai cheksillu khuduk ama wangba machu ahumgi phiral ama taipang mapuda kachawa ayetpa pumba kokani yamna kanaba oigani adongi machi panba nga chaba sebot lilmanbi chaba yade Yumdagi thabakki lam lapna chathokpada angangba machugi phi setpa sijinnaba kanaba oigani sidaba mapu nongpok ningthau ipabu chetna ningjau thongni jau
ꯌꯥꯏꯐꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯇꯔꯥꯁꯨꯕ ꯔꯥꯁꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯛꯆꯤꯡ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯍꯤ ꯌꯥꯏ ꯆꯦꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯆꯥꯟꯕꯤꯕ ꯊꯥ ꯑꯣꯏꯒꯗꯧꯔꯤ ꯂꯜ ꯊꯨꯝ ꯅꯆꯥꯛꯅꯔ ꯂꯦꯞꯁꯤꯜꯂꯨ ꯍꯥꯏꯕ ꯂꯩ ꯌꯨꯝꯗ ꯂꯜ ꯊꯨꯝ ꯆꯪꯉꯨ ꯍꯥꯏꯕ ꯂꯩꯌꯦ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝꯕꯤꯗꯁꯨ ꯌꯥꯝꯅ ꯐꯩ ꯐꯝꯊꯣꯜ ꯍꯥꯞꯀꯠꯂꯨ ꯍꯥꯏꯕ ꯂꯩ ꯑꯅꯧ ꯑꯅꯧꯕ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯅꯣꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯥꯛꯀꯗꯧꯔꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤꯗꯤ खरा चेक्सिनबा फागनी सागई नातई सिंगा खरा निंगाई संगदानो हाइबले लई मचु अहुम क्वा मरु अहुम पाना मपुम अहुम हैरम अहुम मैरा अहुम गा लोइनाना इमुदो पाखंगबदा इराई कोरों नुमिता कच्चवो मंगांग युथक्ता लेसाबी पाखंग सिंगिदी यामना फै युम पानबा याबगी खुदोंग चाबा तांकक कया लाकदौरी अनौबा मरुप मपांग खंगना चानौ हाइबसु पीरी इराई गुरुगी खोंफम फैये अदोमबु यक्नबना लाक्चबा ngамой ओक ngánu थारोय थंबौ चाबा यादे अवांग माइकई चटपा पांगदे हक्चांगी ओइनदी ई मरीदा खरा असोक अपन लई याहो ngन्ना हगतपा इसिंग खरा यामना थकपा हक्चांगी ओइना यामना कानाबा ओइगनी युमदगी थबक इंखांगी लम लापना तथोकपा मतमदा हंगामपाल मचू अंगौबा मचूगी फी सेटपा सिजिन्नबा यामना कानाबनी सीदबा मपू इबुदो पाखंगबबु चेतना निंजौ थौनीजौ हिरी कोंजौवो याइफाबा ओइगनी अदोमगी अमुक खमिनरसी तरामाथोय सुबा राशि कुंभ राशिगी मतंगदा वाक्चिंग था असी अवा अना अनि यानाना चटपा था ओइना तौगदौरी वाखल खरा चरांग नगनी तौरु तौरुबा थबक खुदिंगमक्ता खुरौ इथांग थांगबा मीना खरा यंगसिनगनबा था ओइना मायोगनौ हाइबा लै करिसु लैतना वाफम खरानसु मरुप मपांग काइनबा याबगी अकीबा लै चेक्सिल्लो ngánu marum ama lay machu ahum sel lupa amaga phi amuba amana yomlaga thangja korong numita aigi awa ana pumba nangna pubi kharo hairaga turelgi ising achenbada thadakho awaba kokani sagai natai singa ningai thangda naramba kayadi koklani sagai natai singi matengna awa ana kokchau haiba laye adomgi निंथौ काबा गुरु हाइबरी चंद्र ग्रह की खोंचत अमसुंग लांगफम खरा फत्ते असीदा थांग गुरु हाइबरी शनि ग्रह की सु मियेंग कारल खरा लै कोक मरी खरा सोकपा याबगी अकीबा लै अमम अथेंगा यारिबा मखै गारी थौदबना अदोमगी दमक यामना याइफाबा ओइगनी चाक चदुम तरेत मैताल असीबा तरेत ngakha makok तरेत फी अमुबा मचेत अमगा कोलम सिंगसी लातोंदा हापुना कोंथोंग वांगबदा माइखा माइकई ओंदुना थांगजा निमित्ता थादुउ अवाना कोकनिया लैसाबी पाखंग सिंगी ओइनदी यामना फै अनौ अनौबा खंगना चानाबा मसिंग हेंगतलु हाइबा पीबीरी युम पानबा याबगी सिंथा थाबीरी युम्बाल लंबीदा खोंदाव हाइबा लैये युम पानखिरोय हाइबा लैबा मियोय सिंगी लैहाव तरामाथोयगा हैरम अहुमगा नोंपोक निथौ इपादा कच्चवो इपोक नमिता सा चाबा यु थकपा हाइबसी यारबदी मतम खरा थादोपीबना अदोंगी याइफाबा ओइगनी युमदगी थबक्की लम लापना चथोकपदा असंगबा मचुगी फी सेटपा सिजिन्नबा कानाबा ओइगनी पांथोइबी इमाबु चेतना निंजौ थौनीजौवो याइफाबा ओइगनी अदोंगी अदुदी अरोइबदा तरानिथोय सुबा राशिगी मतंगदा खंगमिनरसी मीन राशि वाक्चिंग था असी अवा अना था ओइना तौगदौरी सा ngaना यामना ताथीगनबा था ओइगदौरी
adom bu yengsinba mioi kharana adom gi mangnanaba sarau kaya silakpa yabagi akiba lay cheksinba phaiya yumdadi lal changu haiba pibiri mathak thongba al lamal phamnaiba singgi thaujal midyengdi leigadawri yeknabadi masing yamgani ichil inaugi marisu khara soi ningai sangda nau haiba layya leisabi pakhang singgi apam nungsi labidi yamna phai adubu irang ithakta tauri ngaida mahei masing tambana chingba kayadadi khara ayetpa thanggadawri marup mapang kharagi midyeng phataba khara changba yai cheksinba phai natrabadi atopana adomgi tagruk munduna chakhiba ya haiba thaudoktu thoklaba yai thangja guru haibadi Sani Grahagi Tahi Taret Makhagi Dasa Haibadi Langpham Haure Cheksin Biyu Thangja Nimita Champra Amada Yetum Taret Namsin Laga Koktagi Khong Phauba Taret Lak Leiraga Lamlong Ahung Phang Bada Kana Khanghandana Thadaramu Nongpok Maigayda Chatpa Ahing Yairekpa Pangde Nongpok Maigay Asi Yeknaye Mina Laina Tilna Lakchakiba Yabagi Akiba Lay Korigi kudok ama khudyayda sijinba phai laipa kokpa koro thangja koro numit ani asida sa nga yu thakpa amangba oigani yumdagi thabak ingkhanggi lam lapna chathokpa matamda napu machugi phi angangba machugi phi setpa sijinaba yamna kanaba oigani sidaba mapu nongpok ningthau ipabu numit khudinggi ira thongni jawo iri konjawo yaipaba oigania asigumba khangbada yamna kanaraba atai su mayam ama leiri ataidi aigi mathangi video blog ta atai amuk makha tana khangminarasi mayam pumnamak yaipaminarasi hayum si daba mapu hung kuru si